ꯃꯦꯍꯔꯣꯂꯤ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯈꯨꯡꯒꯪꯗꯨꯗ ꯖꯪꯒꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯖꯪꯒꯣꯜꯗꯨꯗ ꯃꯁꯛꯇꯨꯇ ꯎꯕꯗ ꯀꯤꯖꯕ ꯚꯨꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯡꯒꯪꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯍꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯅꯥꯃꯠꯇ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯆꯠꯂꯝꯗꯦ꯫ ꯖꯪꯒꯜꯗ ꯂꯩꯕ ꯚꯨꯠꯇꯣ ꯈꯨꯡꯒꯪꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯣꯏꯒꯤ ꯖꯥꯗꯨ ꯃꯟꯇ꯭ꯔꯗꯨꯅ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗꯣꯔꯤꯕꯣ? ꯃꯣꯏ ꯑꯉꯥꯎꯕꯁꯤꯡꯁꯦ ꯈꯪꯗꯦꯅꯦ ꯑꯩ ꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯇꯣꯔꯦ ꯍꯥꯏꯅ꯫ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗꯤ ꯑꯃꯥꯕꯁꯀꯤ ꯑꯃꯝꯕ ꯅꯨꯡꯗꯥꯡꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯦꯗꯅ ꯃꯈꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯚꯨꯠꯇꯨꯅ ꯍꯥꯏ, ꯊꯥꯁꯤꯒꯤ ꯑꯃꯝꯕ ꯑꯍꯤꯡꯗꯨꯅꯗꯤ ꯑꯩꯉꯣꯟꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯆꯪꯗꯨꯅ ꯑꯩꯅ ꯃꯈꯣꯏꯁꯦ ꯑꯃꯃꯝꯇ ꯀꯔꯝꯅ ꯍꯥꯠꯀꯅꯤ? ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯆꯪꯂꯨꯕꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯥꯔꯒ ꯐꯨꯕꯅꯦ ꯇꯧꯅ ꯃꯐꯝꯁꯤꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤꯅꯦ꯫ ꯎꯏꯃꯥ, ꯃꯗꯨꯒꯤ ꯗꯤꯟꯗꯣ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯇꯨꯒ ꯆꯨꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯡꯗ ꯃꯣꯏꯒꯤ ꯈꯨꯟꯗ ꯗꯨꯀꯥꯟ ꯐꯝꯕ ꯅꯤꯄꯥꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄ ꯎꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ? ꯑꯁꯣꯝꯗꯅ ꯅꯨꯄꯤꯒꯤ ꯃꯃꯥꯗꯣ ꯁꯤꯗꯣꯔꯦꯒ ꯅꯥꯔꯦꯒ ꯗꯨꯀꯥꯟꯅꯤꯅ ꯍꯥꯡꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯃꯤ ꯑꯝꯇ ꯊꯕꯛ ꯁꯨꯕꯩ ꯐꯪꯉꯗꯤ ꯐꯅꯤꯗ꯫ ꯆꯠꯂꯒꯅ ꯗꯨꯀꯥꯟꯅꯤꯅ ꯀꯅꯥꯅ ꯐꯝꯍꯧꯗꯣꯔꯤ? ꯗꯨꯀꯥꯟꯁꯦ ꯐꯝꯗ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯃꯤ ꯑꯃ ꯊꯕꯛ ꯁꯨꯅꯕ ꯍꯥꯏꯔꯝꯕꯁꯨ ꯐꯪꯗꯅ ꯂꯩ꯫ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯇꯪ ꯐꯪꯉꯁꯤ ꯐꯅꯤꯗ꯫ ꯗꯨꯀꯥꯟꯗꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅ ꯆꯠꯂꯤꯉꯩꯗ ꯊꯣꯏꯕꯅ ꯅꯥꯀꯟꯗꯒꯤ ꯀꯧꯔꯛꯏ, ꯔꯃꯦꯁ, ꯀꯔꯤ ꯇꯧꯔ ꯅꯪꯒꯤ ꯗꯨꯀꯥꯟ ꯉꯁꯤꯗꯤ ꯍꯥꯡꯗ꯭ꯔꯗꯤ? ꯅꯪꯒꯤ ꯗꯨꯀꯥꯟ ꯃꯅꯥꯛꯇꯒꯤ ꯍꯧꯖꯤꯛꯇ ꯂꯥꯛꯏꯅꯤ ꯑꯩ꯫ ꯉꯁꯤꯁꯨ ꯗꯨꯀꯥꯟ ꯍꯥꯡꯕꯗ ꯊꯦꯡꯉꯕ ꯅꯪꯕꯣ? ꯍꯥꯡꯉꯔꯣꯏꯗ꯭ꯔꯣ? ꯀꯔꯤ ꯇꯧꯔ ꯑꯗꯨꯛ ꯊꯤꯡꯉꯤꯗꯨꯅ? ꯅꯪꯒꯤ ꯗꯨꯀꯥꯟꯗꯒꯤ ꯕꯣꯔꯥ ꯈꯔ ꯂꯧꯒꯦꯅ ꯂꯥꯛꯄ, ꯅꯪ ꯗꯨꯀꯥꯟꯁꯨ ꯍꯥꯡꯉꯝꯗꯦ꯫ ꯊꯣꯏꯕꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯖꯪꯒꯜꯗ ꯂꯩꯕ ꯚꯨꯠꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯑꯄꯤꯛꯄ ꯁꯦꯇꯥꯅꯤ ꯀꯣꯛꯁꯤꯗ ꯑꯆꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠꯇꯣ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯣꯟꯊꯣꯛꯈꯤ꯫ ꯃꯗꯨꯒ ꯔꯣꯃꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯏꯌꯥꯝꯕꯒꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯁꯨꯕꯒꯤ ꯃꯤ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯌꯥꯝꯕ ꯑꯩ ꯂꯩꯖꯒꯦ ꯌꯥꯒꯗ꯭ꯔꯥ? ꯍꯣꯏꯅꯦ, ꯑꯗꯣ ꯅꯪꯅ ꯀꯅꯥ? ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯅꯪꯗꯤ꯫ ꯏꯌꯥꯝꯕ ꯑꯩ ꯑꯇꯣꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ꯫ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯤꯡꯅ ꯀꯥꯂꯤꯆꯔꯟ ꯀꯧꯏ꯫ ꯃꯤꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯑꯩ ꯊꯕꯛ ꯐꯩ ꯍꯥꯏꯗꯨꯅ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕ ꯂꯩ꯫ ꯏꯅꯥꯎꯅ ꯗꯨꯀꯥꯟꯁꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯣ꯫ ꯍꯌꯦꯡ ꯂꯥꯛꯑꯒ ꯏꯅꯥꯎꯒꯤ ꯑꯇꯥꯕ ꯑꯊꯣꯛꯄ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦ꯫ ꯄꯣꯠ ꯆꯩ ꯁꯤꯗ ꯂꯣꯏ ꯂꯩꯔꯕꯅꯤ ꯏꯅꯥꯎ, ꯐꯖꯅ ꯌꯦꯡꯉꯝꯃꯣ ꯅꯪ꯫ ꯃꯗꯨꯗꯒꯤ ꯚꯨꯠꯇꯣ ꯑꯆꯝꯕ ꯃꯤ ꯁꯥꯗꯨꯅ ꯗꯨꯀꯥꯟꯗꯨꯗ ꯊꯕꯛ ꯁꯨꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯚꯨꯠꯇꯨꯅ ꯍꯧꯕ ꯕꯣꯔꯥꯗꯣ ꯍꯥꯎꯃꯟꯗꯅ ꯗꯨꯀꯥꯟꯗꯨꯗ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯨꯀꯥꯟ ꯃꯄꯨꯗꯣ ꯂꯥꯛꯑꯝꯃꯤ꯫ ꯏꯌꯥꯝꯕ, ꯅꯪ ꯂꯥꯛꯑꯝꯃꯤ꯫ ꯏꯌꯥꯝꯕ ꯅꯪ ꯗꯨꯀꯥꯟꯒꯤ ꯀꯔꯤꯝ ꯆꯤꯟꯇꯥ ꯇꯧꯔꯨꯔꯅꯨ, ꯑꯩ ꯂꯩ꯫ ꯌꯨꯝꯗ ꯏꯌꯥꯝꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯣ꯫ ꯍꯣꯏꯅꯦ ꯏꯅꯥꯎ, ꯅꯪꯗꯤ ꯅꯊꯝꯃꯣꯏ ꯌꯥꯝꯅ ꯆꯤꯡꯉꯤꯗꯅ꯫ ꯅꯪꯅ ꯁꯨꯕ ꯊꯕꯛꯁꯤꯗꯤ ꯃꯤꯌꯥꯝꯅꯁꯨ ꯉꯥꯡꯅꯔꯦ꯫ ꯅꯪꯅ ꯍꯧꯕ ꯕꯣꯔꯥꯗ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯐꯦꯃꯁ ꯑꯣꯏꯍꯜꯂꯦ꯫ ꯑꯗꯨꯅ ꯏꯅꯥꯎꯗ ꯗꯨꯀꯥꯟꯁꯦ ꯁꯤꯟꯅꯔꯕꯅꯤ꯫ ꯏꯅꯥꯎꯅ ꯐꯖꯅ ꯐꯝꯃꯒ ꯑꯇꯩꯁꯨ ꯃꯤꯡ ꯆꯠꯍꯜꯂꯣ ꯗꯨꯀꯥꯟꯁꯤꯒꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯨꯀꯥꯟꯗꯥꯔ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯚꯨꯠꯇꯨꯅ
ꯕꯣꯔꯥꯗꯨꯗ ꯍꯨ ꯆꯦꯟꯕ ꯃꯁꯥꯂꯥ ꯆꯥꯏꯁꯤꯟꯕ ꯍꯧꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯪꯀꯔ ꯑꯃꯗꯤ ꯔꯕꯤ ꯕꯣꯔꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯌꯥꯝꯕ ꯀꯥꯂꯤꯆꯔꯟ, ꯅꯪꯒꯤ ꯕꯣꯔꯥꯁꯤꯗꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯗꯅ, ꯑꯩꯈꯣꯏ ꯑꯅꯤꯗ ꯄ꯭ꯂꯦꯠ ꯑꯃꯃꯝ ꯄꯤꯔꯣ, ꯆꯥꯒꯦ꯫ ꯑꯗꯨꯗꯒꯤ ꯚꯨꯠꯇꯨꯅ ꯄꯤꯕ ꯕꯣꯔꯥꯗꯣ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯈꯤ꯫ ꯆꯥꯕ ꯂꯣꯏꯔꯒ ꯃꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯇ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯪꯀꯔꯒꯤ ꯅꯨꯄꯤ ꯔꯦꯈꯥ ꯗꯣꯛꯇꯔꯗ ꯆꯦꯟ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯐꯖꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯔꯕꯤ ꯀꯞꯇꯨꯅ ꯂꯥꯛꯄꯗ ꯊꯦꯡꯅꯩ꯫ ꯔꯦꯈꯥꯅ ꯍꯪꯉꯤ, ꯀꯔꯤ ꯇꯧꯔꯦ ꯏꯆꯦ? ꯇꯥꯗꯣꯁꯦ ꯀꯔꯤ ꯇꯧꯔꯒꯦ? ꯑꯗꯨꯗ ꯅꯣꯏꯕꯥꯏꯅꯤ ꯎꯪꯗꯨꯅ ꯀꯞꯇꯨꯅ ꯂꯥꯛꯏꯗꯣ? ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯟꯅꯨꯄꯤ, ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯐꯖꯅ ꯂꯥꯛꯅꯔꯦꯅꯤ, ꯃꯁꯥ ꯃꯊꯟꯇ ꯐꯖꯅ ꯐꯥꯎ ꯂꯦꯞꯄ ꯉꯝꯗꯦ, ꯀꯔꯤ ꯄꯨꯛ ꯊꯤꯟꯕꯅꯣ ꯈꯪꯗꯦ, ꯍꯤꯗꯥꯛ ꯆꯥꯔꯁꯨ ꯐꯕ ꯀꯧꯕ ꯂꯩꯇꯦꯅꯦ꯫ ꯏꯆꯦ, ꯑꯩꯁꯨꯅꯦ, ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯩ ꯃꯕꯨꯛ ꯊꯤꯟꯗꯅ ꯂꯥꯛꯅꯗꯅ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯔꯕꯤꯗꯨ ꯃꯐꯝꯗꯨꯗ ꯌꯥꯝ ꯀꯟꯅ ꯃꯕꯨꯛ ꯊꯤꯜꯂꯛꯈꯤ꯫ ꯃꯕꯨꯛ ꯊꯤꯟꯕꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯄꯨꯛ ꯊꯤꯟꯗꯨꯅ ꯑꯗꯨꯝ ꯑꯣꯟꯊꯗꯨꯅ ꯁꯤꯈꯤ꯫ ꯃꯁꯤ ꯎꯕꯗ ꯔꯦꯈꯥꯁꯨ ꯃꯌꯨꯝꯗ ꯆꯦꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯒ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯪꯀꯔꯁꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯁꯤꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯡꯒꯪꯒꯤ ꯃꯤ ꯀꯌꯥ ꯑꯃꯒ ꯈꯨꯟ ꯄꯨꯕ ꯑꯍꯟꯗꯨꯒ ꯋꯥꯔꯤ ꯇꯥꯟꯅꯈꯤ꯫ ꯇꯥꯗꯧ, ꯅꯨꯡꯇꯤꯒꯤ ꯈꯨꯟꯗ ꯄꯨꯛ ꯊꯤꯟꯗꯨꯅ ꯃꯤ ꯁꯤꯟꯅꯔꯦ, ꯅꯪ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯦ ꯀꯩꯒꯤꯅꯣ? ꯑꯗꯨꯅꯤꯅꯦ ꯈꯨꯔꯥ, ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯄꯨꯛ ꯊꯤꯟꯗꯨꯅ ꯁꯤꯕꯅꯤꯅꯦ, ꯈꯨꯔꯥꯅ ꯀꯔꯤꯅꯣ ꯑꯐꯕ ꯊꯕꯛ ꯑꯝꯇꯗꯤ ꯇꯧꯕꯤꯌꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯅꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯥꯃꯥ, ꯑꯩꯁꯨ ꯑꯌꯨꯛꯇꯒꯤ ꯄꯨꯛ ꯊꯤꯜꯂꯤ, ꯗꯥꯛꯇꯔꯗꯩ ꯍꯤꯗꯥꯛ ꯂꯧꯗꯨꯅꯁꯨ ꯆꯥꯔꯦ, ꯐꯕ ꯀꯧꯕ ꯂꯩꯇꯦ, ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯃꯥ꯫ ꯀꯔꯤꯅꯣꯅꯦ ꯁꯨꯅꯤꯜ, ꯑꯌꯨꯛꯁꯤꯗ ꯅꯪꯕꯨ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦꯅꯦ? ꯑꯁꯨꯛ ꯑꯌꯨꯛꯁꯤꯗ ꯄꯨꯛ ꯊꯤꯜꯂꯤꯗꯨꯕꯣ? ꯃꯥꯃꯥ, ꯑꯩ ꯅꯨꯄꯤꯗꯨ ꯃꯄꯥꯝꯗ ꯆꯠꯈꯤ, ꯑꯗꯨꯗ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯨꯅ ꯀꯥꯂꯤꯆꯔꯟꯅ ꯍꯧꯕ ꯕꯣꯔꯥꯗꯨ ꯂꯩꯔꯒ ꯆꯥꯏ ꯃꯥꯃꯥ꯫ ꯑꯗꯨꯗꯤ ꯑꯩ ꯆꯤꯡꯅꯩꯕꯣ ꯀꯥꯂꯤꯆꯔꯟꯁꯦ꯫ ꯑꯩꯅ ꯈꯟꯖꯕꯗ ꯀꯥꯂꯤꯆꯔꯟꯅ ꯅꯨꯡꯗꯥꯡꯒꯤ ꯑꯔꯦꯝꯕ ꯕꯣꯔꯥꯁꯤꯡꯁꯦ ꯈꯨꯡꯒꯪꯒꯤ ꯃꯤ ꯀꯌꯥꯁꯤꯗ ꯄꯤꯖꯔꯕ ꯈꯪꯗꯦꯅꯦꯍꯦ꯫ ꯑꯗꯨꯒ ꯀꯥꯂꯤꯆꯔꯟꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯄꯤꯖꯔꯛꯄꯗꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯒ ꯑꯗꯨꯒ ꯃꯥꯃꯥ, ꯀꯥꯂꯤꯆꯔꯟꯁꯦ ꯑꯩꯁꯨ ꯆꯤꯡꯅꯩ꯫ ꯑꯌꯨꯛꯇ ꯑꯩꯅ ꯕꯣꯔꯥ ꯂꯧꯕ ꯆꯠꯄꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯁꯄꯤꯁꯦꯜ ꯆꯥꯠ ꯃꯁꯥꯂꯥ ꯍꯥꯞꯈꯤꯒꯦ ꯍꯥꯏ, ꯑꯗꯨ ꯍꯥꯞꯄꯒ ꯆꯥꯗꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯔꯤꯃꯤ ꯍꯥꯏ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯀꯔꯤꯅꯣꯃ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯃꯥꯜꯂꯤ ꯃꯥꯃꯥ꯫ ꯑꯗꯨꯅꯤꯅꯦꯍꯦ, ꯀꯥꯂꯤꯆꯔꯟꯁꯦ ꯃꯃꯥꯡꯗꯗꯤ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗꯐꯥꯎ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯍꯣꯔꯦꯟ ꯂꯨꯝꯗꯨꯅꯅꯦ ꯃꯥꯏ ꯗꯨꯀꯥꯟ ꯃꯅꯥꯛꯁꯤꯒ ꯂꯩꯁꯤ, ꯃꯥꯛꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ꯫ ꯀꯥꯂꯤꯆꯔꯟ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯥꯏꯑꯣꯟ ꯚꯨꯠꯀꯤ ꯁꯥꯏꯑꯣꯟꯗꯣ ꯑꯣꯜꯂꯒ ꯕꯣꯔꯥ ꯍꯧꯔꯒ ꯍꯧꯅ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯇꯩꯁꯨ ꯆꯥꯈꯣ, ꯑꯇꯩꯁꯨ ꯆꯥꯈꯣ, ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯍꯧꯕ ꯕꯣꯔꯥ ꯑꯁꯥꯕꯗꯣ꯫ ꯑꯩꯒꯤ ꯕꯣꯔꯥꯁꯦ ꯆꯥꯔꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯤꯕꯁꯦ ꯌꯦꯡꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ, ꯑꯁꯦꯡꯕ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯣ ꯂꯣꯠꯂꯒ ꯂꯨꯝꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑయ్ꯌꯥ, ꯁꯤꯗꯤ ꯕꯕꯂꯨꯒꯤ ꯚꯨꯠꯇꯨꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯁꯤꯗ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯑꯖꯤꯟꯅ ꯊꯝꯈꯤꯕ ꯕꯕꯂꯨꯒꯤ ꯚꯨꯠꯇꯨꯅꯤ ꯑꯁꯤꯗꯤ꯫ ꯃꯍꯥꯛꯇꯤ ꯈꯪꯍꯟꯗꯕ ꯌꯥꯗꯦ, ꯉꯁꯤꯗꯤ ꯈꯪꯍꯟꯒꯦ ꯃꯁꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯑꯍꯟꯗꯨꯒ ꯈꯨꯟꯒꯤ ꯃꯤ ꯀꯌꯥ ꯑꯃꯒ ꯆꯪꯗꯨꯅ ꯚꯨꯠꯇꯣ ꯐꯥꯔꯒ ꯐꯖꯅ ꯐꯨꯔꯝꯃꯤ꯫ ꯚꯨꯠꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯣꯏꯅ ꯈꯜꯂꯤꯗꯣ ꯀꯔꯤ ꯈꯜꯂꯤꯅꯣ? ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ
ꯖꯪꯒꯣꯜꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯕꯅꯤ ꯁꯤꯅꯤꯅꯦ꯫ ꯎꯔꯕ ꯑꯃꯥꯕꯁꯀꯤ ꯑꯃꯝꯕ ꯊꯥꯁꯤꯗꯨꯅ ꯑꯩꯗꯤ ꯊꯥꯗꯣꯔꯛꯑꯦ꯫ ꯍꯧꯖꯤꯛ ꯅꯣꯏꯗꯤ ꯑꯩ ꯈꯨꯠꯇꯩ ꯀꯅꯥꯅ ꯀꯟꯗꯣꯔꯤ? ꯑꯩꯉꯣꯟꯗ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯩꯅ꯫ ꯅꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯕꯨꯛ ꯊꯤꯟꯗꯨꯅ ꯂꯣꯏꯅ ꯁꯤꯗꯧꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯪꯉꯤꯅꯦ ꯅꯪ ꯃꯕꯨꯛ ꯊꯤꯜꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ, ꯑꯁꯤꯁꯨ ꯈꯪꯉꯤꯅꯦ ꯅꯪꯅ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯕꯨꯛ ꯊꯤꯟꯕꯁꯦ ꯐꯍꯟꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯏꯁꯄꯤꯁꯦꯜ ꯆꯥꯠ ꯃꯁꯥꯂꯥꯁꯦ ꯅꯪꯉꯣꯟꯗ ꯄꯤꯖꯕ ꯇꯥꯔꯦꯗꯅ꯫ ꯇꯧꯅꯨ ꯇꯧꯅꯨ ꯇꯧꯅꯨ, ꯑꯩ ꯍꯥꯏꯖꯔꯒꯦ꯫ ꯃꯃꯥꯡꯗ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯩꯔꯤꯕꯁꯤ, ꯑꯁꯤ ꯖꯥꯗꯨꯒꯤ ꯏꯁꯤꯡꯅꯤ꯫ ꯑꯁꯤ ꯍꯦꯛ ꯊꯛꯄꯒ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯔꯗꯧꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯥꯏꯕ ꯀꯧꯔꯛꯇꯅ ꯚꯨꯠꯇꯣ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤ ꯑꯣꯜꯍꯟꯗꯨꯅ ꯖꯪꯒꯜꯗꯨꯗ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫